ꯅꯔꯥꯜꯒꯤ ꯆꯩꯔꯥꯛ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯄꯛꯂꯛꯇꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯃꯇꯝꯗꯁꯨ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯂꯝꯗꯤ ꯂꯥꯏꯔꯗꯅ ꯏꯁꯥꯗ ꯊꯣꯡꯂꯤꯕ ꯐꯤꯖꯣꯜ ꯐꯥꯎꯕ ꯄꯛꯇꯅ ꯃꯩ ꯊꯥꯗꯨꯅ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤ ꯇꯥꯡꯒꯣꯏ ꯑꯣꯏꯅ ꯃꯥꯡꯈꯤꯅꯤ꯫ ꯊꯋꯥꯏꯅ ꯃꯥꯂꯪꯗ ꯇꯤꯡꯈꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯥꯊꯩꯗꯨꯅ ꯂꯩꯔꯣꯜꯅꯨꯡꯗ ꯊꯝꯖꯤꯟꯈ꯭ꯔꯒ ꯁꯅꯥꯒꯤ ꯂꯨꯄꯥꯒꯤ ꯂꯝꯒꯤꯗꯃꯛ ꯃꯆꯤꯟ ꯃꯅꯥꯎ ꯌꯨꯝꯂꯣꯟꯅꯕ, ꯂꯩꯀꯥꯏ ꯑꯃꯗꯒꯤ ꯂꯩꯀꯥꯏ, ꯈꯨꯟ ꯑꯃꯗꯒꯤ ꯈꯨꯟ, ꯖꯥꯇꯤ ꯑꯃꯗꯒꯤ ꯖꯥꯇꯤ, ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯩꯕꯥꯛ, ꯂꯝꯒꯤ ꯁꯦꯜꯒꯤ ꯃꯤꯡꯆꯠꯀꯤꯗꯃꯛ ꯈꯟꯅꯔꯤ꯫ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯈꯔꯅ ꯄꯦꯟꯊꯣꯛꯄ ꯉꯝꯗ ꯍꯤꯡꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯀꯌꯥꯁꯨ ꯊꯣꯛꯂꯤ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕ, ꯇꯣꯟꯃꯟꯅꯁꯨ ꯇꯣꯜꯂꯤꯗ, ꯊꯦꯟꯃꯟꯅꯁꯨ ꯊꯦꯜꯂꯤꯗ ꯋꯥꯈꯜꯗꯣ꯫ ꯈꯟꯊꯕꯒꯤ ꯆꯥꯡ ꯀꯌꯥꯗ ꯋꯥꯠꯂꯤꯕ, ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯖꯤꯛꯇ ꯐꯥꯎ ꯈꯟꯊꯗ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯠꯂꯤꯕ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯇꯝꯕ ꯉꯝꯗꯦꯀꯣ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯅꯤꯒ ꯁꯤꯟꯌꯦꯟꯕꯤꯒꯗꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯣꯅꯤ: ꯅꯨꯄꯤ꯫ ꯁꯤꯟꯌꯦꯟꯕꯤ: ꯅꯪ ꯅꯥꯕ ꯐꯔꯕꯣ? ꯈꯔ ꯐꯔꯦ꯫ ꯅꯤꯕꯥꯁꯇꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯗ꯭ꯔꯦ, ꯏꯁꯥꯒ ꯉꯝꯗꯕꯁꯤꯗ ꯐꯣꯟ ꯀꯌꯥ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯑꯣ, ꯑꯗꯣ ꯁꯤꯇꯜꯖꯤꯠꯅ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦ ꯍꯥꯏꯌꯦ꯫ ꯀꯃꯥꯏꯅ ꯇꯧꯕ? ꯀꯩ ꯂꯩꯔꯦ ꯍꯥꯏꯒꯦ? ꯈꯪꯗꯦ, ꯋꯥꯔꯤ ꯈꯔ ꯍꯥꯏꯒꯦ ꯍꯥꯏ꯫ ꯑꯩꯅ ꯀꯩꯅꯣ ꯍꯪꯉꯁꯨ ꯍꯣꯔꯦꯟ ꯍꯪꯉꯨ ꯍꯥꯏꯔꯛꯑꯦ꯫ ꯑꯣ, ꯀꯩ ꯍꯥꯏꯈꯣ ꯍꯥꯏꯅꯣ? ꯌꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯀꯟꯐꯔꯦꯟꯁ ꯍꯥꯏꯔꯛꯑꯒꯦꯀꯣ, ꯑꯩ ꯀꯣꯜ ꯇꯧꯔꯦꯀꯣ꯫ ꯁꯣꯅꯤ ꯁꯤꯇꯜꯖꯤꯠꯇ ꯀꯣꯜ ꯇꯧꯏ꯫ ꯑꯃꯗꯨꯁꯨ ꯐꯠ ꯄꯥꯏꯔꯛꯏ꯫ ꯁꯤꯇꯜꯖꯤꯠ: ꯍꯜꯂꯣ꯫ ꯁꯣꯅꯤ: ꯅꯨꯄꯤꯁꯨ ꯐꯣꯟ ꯄꯥꯏꯕꯅꯦ, ꯀꯟꯐꯔꯦꯟꯁ ꯍꯥꯏꯔꯛꯀꯦ꯫ ꯍꯣꯏ꯫ ꯁꯤꯇꯜꯖꯤꯠ: ꯁꯤꯟꯌꯦꯟꯕꯤ꯫ ꯁꯤꯟꯌꯦꯟꯕꯤꯅ: ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏ, ꯈꯔ ꯐꯔꯕꯣ? ꯈꯔ ꯐꯔꯦ꯫ ꯑꯣ, ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯏꯕ ꯁꯟꯗꯦꯁꯦ ꯑꯩꯈꯣꯏ ꯃꯔꯤ ꯑꯝꯇ ꯄꯨꯟꯁꯤꯗꯅ꯫ ꯀꯥꯏꯗ? ꯅꯤꯕꯥꯁ ꯍꯣꯏꯗ ꯄꯨꯜꯂꯁꯦ꯫ ꯀꯩ ꯂꯩꯒꯦ ꯃꯣꯏꯗꯗꯤ? ꯇꯜꯂꯤꯗ꯫ ꯀꯩꯝ ꯇꯧꯔꯣꯏꯍꯦ, ꯁꯨꯝ ꯑꯩꯈꯣꯏ ꯃꯔꯤ ꯑꯃꯨꯛꯇꯐꯥꯎ ꯄꯨꯟꯗ꯭ꯔꯤ, ꯑꯗꯨꯅ ꯄꯨꯟꯁꯦ ꯍꯥꯏꯕꯅꯤ꯫ ꯅꯤꯕꯥꯁꯅꯕꯨ ꯀꯩ ꯍꯥꯏꯔꯛꯀꯦ? ꯃꯥꯁꯨ ꯀꯣꯜ ꯇꯧꯁꯤꯔꯥ? ꯃꯥꯒꯤꯗꯤ ꯑꯣꯀꯦꯅꯤ, ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯃꯥꯅ ꯌꯥꯏꯅ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁ ꯇꯜꯂꯤꯗ, ꯃꯣꯏ ꯕꯕꯥꯍꯣꯏ ꯂꯩꯇ꯭ꯔꯣ? ꯃꯣꯏ ꯕꯥꯗꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗ, ꯃꯣꯏ ꯃꯥꯒ ꯃꯣꯏ ꯃꯆꯟꯒ ꯈꯛꯇꯅꯦ ꯂꯩꯔꯤꯗꯣ꯫ ꯃꯣꯏ ꯕꯥꯗꯣ ꯁꯨꯇꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯒꯨꯝ ꯇꯧꯗꯥꯏꯅꯦ? ꯇꯜꯂꯤꯗ ꯁꯤꯇꯜꯖꯤꯠ꯫ ꯊꯣꯛꯂꯛꯈꯤꯔꯣꯏ, ꯃꯊꯪ ꯊꯥꯗꯅꯤ ꯍꯥꯏꯕꯅꯦ꯫ ꯃꯣꯏ ꯌꯨꯝꯁꯨ ꯃꯊꯪ ꯊꯥꯗ ꯁꯪꯒꯥꯔꯅꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯗ ꯊꯣꯛꯂꯛꯇꯣꯏꯅꯤ, ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯛꯈꯤꯔꯣই꯫ ꯃꯣꯏ ꯃꯥꯅ ꯉꯥꯡꯉꯣꯏꯗ꯭ꯔꯣ? ꯀꯩꯝ ꯇꯧꯔꯣꯏ꯫ ꯁꯣꯅꯤ: ꯂꯩꯀꯥꯏ ꯃꯤꯗꯣ ꯇꯜꯂꯤꯀꯣ, ꯃꯤ ꯋꯥꯒ ꯑꯃꯨꯛ ꯉꯥꯡꯅꯈꯤꯅꯤ꯫ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯣꯚꯔ ꯊꯤꯡꯀꯔ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ, ꯇꯤꯟꯅꯔꯤꯅꯦꯅ ꯖꯨꯔꯥ ꯍꯦꯛ ꯆꯥꯏ꯫ ꯁꯤꯟꯌꯦꯟꯕꯤ: ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯅꯤꯡꯗꯗꯅ: ꯌꯥꯔꯦ, ꯁꯟꯗꯦꯒꯤ ꯑꯌꯨꯛꯇ ꯂꯥꯛꯑꯣ, ꯑꯗ ꯆꯥ ꯍꯥꯞꯄꯝꯃꯗꯣꯏꯅꯤ꯫ ꯑꯩ ꯊꯝꯃꯦꯀꯣ, ꯅꯣꯏ ꯑꯅꯤ ꯋꯥ ꯈꯟꯅꯍꯧꯔꯣ꯫ ꯁꯤꯇꯜꯖꯤꯠ ꯀꯣꯜ ꯀꯛꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯁꯨ ꯆꯠꯁꯤꯔ ꯆꯠꯂꯣꯏꯁꯤꯔ ꯉꯥꯏꯍꯥꯛ ꯈꯟꯅꯔꯝꯂꯒ ꯆꯠꯄꯗ ꯂꯦꯞꯅꯔꯒ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯂꯩꯔꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯆꯥꯊꯣꯏ! ꯀꯩ ꯍꯥꯏꯒꯦ? ꯇꯨꯝꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯇꯨꯝꯗ꯭ꯔꯤꯌꯦ ꯃꯥ꯫ ꯅꯁꯥꯗꯣ ꯀꯔꯤꯝ ꯇꯧꯗ꯭ꯔꯕꯣ? ꯇꯧꯗ꯭ꯔꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯀꯣꯂꯦꯖ ꯀꯥ ꯉꯝꯃꯅꯤ꯫ ꯉꯝꯗ꯭ꯔꯒꯗꯤ ꯅꯁꯥꯗꯣ ꯈꯔ ꯄꯣꯊꯥꯈꯣꯗꯅ꯫ ꯉꯝꯃꯅꯤꯗ, ꯐꯖꯅ ꯐꯒꯠꯂꯦ꯫ ꯇꯨꯝꯗ꯭ꯔꯤꯕꯣ ꯃꯃꯥ? ꯍꯣ, ꯇꯨꯝꯃꯨꯔꯗꯧꯅꯤ꯫ ꯅꯪ ꯕꯕꯥꯗꯣ ꯃꯈꯣꯡ ꯈꯣꯡꯌꯥ ꯁꯥꯏꯌꯦꯅ ꯃꯈꯣꯡ ꯆꯥꯝꯊꯣꯛꯈꯤꯕꯅꯤ꯫ ꯑꯣ, ꯇꯨꯝꯃꯨꯔꯣ ꯏꯃꯥ, ꯑꯩꯁꯨ ꯇꯨꯝꯃꯒꯦ, ꯊꯦꯡꯉꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯐꯣꯟ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯔꯅꯨꯀꯣ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒ ꯇꯥꯍꯜꯂꯛꯀꯅꯨ꯫ ꯅꯁꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯈꯩ ꯃꯤꯅ ꯀꯩꯁꯨ ꯅꯨꯡꯁꯤꯔꯣꯏ꯫ ꯑꯁ ꯌꯥꯔꯦꯕ ꯃꯃꯥ, ꯇꯨꯝꯃꯨꯔꯣ꯫ ꯅꯁꯥ ꯍꯥꯟꯅ ꯃꯇꯤꯛ ꯆꯥꯍꯟꯈꯣꯀꯣ꯫ ꯍꯣꯏ ꯕꯥ꯫ ꯃꯃꯥꯅ ꯆꯩꯔꯝꯂꯕꯁꯨ ꯁꯤꯟꯌꯦꯟꯕꯤ ꯅꯤꯕꯥꯁꯀ ꯋꯥꯔꯤ ꯂꯣꯟꯅ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯅꯤꯕꯥꯁ ꯍꯣꯏꯗ ꯆꯥꯛ ꯆꯥꯅꯕꯒꯤ ꯅꯨꯃꯤꯠ ꯌꯧꯔꯦ꯫ ꯅꯤꯕꯥꯁꯀꯤ ꯃꯃꯥꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯩ, ꯁꯤꯟꯌꯦꯟꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯅꯨꯡ ꯄꯥꯟ ꯅꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯅꯤ, ꯅꯨꯡꯗꯅ ꯀꯔꯤ ꯈꯜꯂꯤꯕ,
ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ ꯉꯝꯗꯦ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯋꯥꯍꯩ ꯈꯔꯁꯨ ꯁꯤꯟꯌꯦꯟꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯦꯇꯣꯟ, ꯕꯦꯃꯥ." ꯁꯤꯟꯌꯦꯟꯕꯤꯅ, "ꯀꯔꯤ ꯍꯥꯏꯒꯦ ꯃꯃꯥ?" "ꯏꯆꯥꯁꯦ ꯃꯉꯥꯎ ꯈꯔ ꯊꯤꯕꯅꯤ꯫ ꯏꯃꯥ ꯏꯆꯥ ꯆꯪꯗꯅ ꯑꯃꯨꯛꯇ ꯂꯥꯛꯁꯤ꯫ ꯃꯥꯅ ꯂꯝꯍꯦꯟꯕ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯔꯛꯇ꯭ꯔꯗꯤ ꯃꯃꯥꯗ ꯍꯦꯛꯇ ꯇꯝꯃꯛꯎ꯫ ꯑꯩꯉꯣꯟꯗ ꯇꯥꯛꯊꯣꯛꯇꯅ ꯃꯥꯅ ꯀꯥꯏꯗꯅꯣ ꯍꯦꯛꯇ ꯆꯠꯂꯝꯃꯤ꯫ ꯅꯪꯅ ꯈꯪꯕ ꯑꯣꯏꯔꯗꯤꯅꯦ ꯈꯨꯗꯛꯇ ꯃꯃꯥꯗ ꯍꯦꯛꯇ ꯀꯣꯜ ꯇꯧꯔꯛꯎ꯫ ꯏꯃꯥ ꯏꯆꯥ ꯅꯝꯕꯔ ꯄꯥꯏꯅꯁꯤ." ꯁꯤꯟꯌꯦꯟꯕꯤ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ꯫ "ꯏꯆꯥ ꯑꯁꯤꯗꯤ ꯍꯧꯖꯤꯛꯅꯦ ꯆꯦꯟꯕꯒꯤ ꯋꯥꯈꯜꯒ ꯈꯟꯕ ꯌꯥꯗ꯭ꯔꯤꯀꯣ꯫ ꯃꯥꯅ ꯍꯦꯛ ꯍꯥꯏꯔꯛꯑꯁꯨ ꯅꯪꯅ ꯌꯥꯕ ꯌꯥꯗꯦ꯫ ꯍꯌꯦꯡ ꯅꯈꯣꯏ ꯑꯅꯤꯃꯛ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯗꯤ, ꯑꯃꯅ ꯍꯦꯛ ꯇꯧꯍꯧꯔꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯃꯅꯤꯟ ꯅꯥꯏꯗ ꯆꯥꯕ ꯍꯥꯏꯗꯣ ꯍꯦꯛ ꯑꯣꯏꯗꯣꯏꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ?" "ꯁꯣꯅꯤ, ꯅꯨꯄꯤ, ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯄꯨꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ." ꯁꯤꯟꯌꯦꯟꯕꯤꯅ, "ꯍꯣꯏ." ꯏꯕꯦꯇꯣꯟꯅ, "ꯍꯩꯃꯥ, ꯉꯥꯏꯈꯣ, ꯏꯟꯁꯥꯡ ꯈꯔ ꯍꯥꯞꯄꯤꯒꯦ꯫ ꯅꯃꯥꯆꯧꯕꯤꯅ ꯉꯁꯥꯏ ꯊꯤꯜꯂꯛꯑꯝꯕꯒꯤ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤ 3 ꯈꯛꯇ ꯆꯥꯕꯅꯤꯅ ꯂꯣꯏꯕ ꯉꯝꯃꯣꯏ꯫ ꯄꯠꯇꯅ ꯃꯥꯡꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯈꯣꯏ ꯈꯔ ꯄꯨꯖꯈꯣ꯫ ꯅꯣꯏ ꯆꯥꯖꯔꯨꯆꯣ꯫ ꯕꯖꯥꯔꯗꯒꯤ ꯂꯩꯔꯗꯤ ꯁꯦꯜ ꯌꯥꯝꯅ ꯇꯤꯡꯉꯅꯤ꯫ ꯈꯔꯁꯨ ꯍꯦꯛ ꯂꯦꯝꯅ ꯆꯥꯎ꯫ ꯂꯨꯄꯥ ꯑꯃꯅ ꯁꯦꯜ ꯁꯥꯒꯠꯇꯣꯏꯅꯤ, ꯅꯠꯇ꯭ꯔꯅꯦ?" ꯁꯨꯅꯤ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯆꯨꯝꯅ ꯍꯥꯞꯄꯛꯀꯦ ꯍꯥꯏꯔ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏꯁꯤꯕꯨ ꯆꯥꯕ ꯊꯛꯄ ꯐꯪꯗꯕ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯗꯧꯅ ꯉꯥꯡꯉꯤꯅꯦ꯫ ꯃꯁꯤ ꯃꯤꯁꯦ ꯑꯩꯒ ꯀꯌꯥ ꯆꯥꯟꯅꯔꯨꯏ." ꯁꯤꯟꯌꯦꯟꯕꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯕꯦꯇꯣꯟꯅ ꯃꯌꯣꯝ 2 ꯌꯣꯝꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯁꯤꯇꯜꯁꯨ ꯑꯂꯨ ꯃꯌꯣꯝ 2 ꯄꯨꯊꯣꯔꯛꯏ꯫ "ꯁꯦ, ꯑꯩꯈꯣꯏꯗ ꯊꯥꯕ ꯑꯂꯨꯅꯦ꯫ ꯌꯥꯝꯗ꯭ꯔꯦ, ꯇꯥꯟꯕꯒ ꯄꯤꯒꯦ ꯇꯧꯔꯒ ꯑꯁꯨꯝ ꯐꯔꯛ ꯇꯥꯈ꯭ꯔꯦ." ꯁꯤꯟꯌꯦꯟꯕꯤ, "ꯑꯁ, ꯌꯥꯔꯦꯗ ꯍꯥꯄꯛꯇ꯭ꯔꯁꯨ." "ꯌꯥꯗꯦ, ꯁꯤ ꯄꯨꯈꯣ." "ꯅꯤꯕꯥꯁ, ꯄꯨꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ? ꯑꯁ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ." ꯏꯕꯦꯇꯣꯟꯅ, "ꯚꯔꯥ ꯌꯥꯎꯗ꯭ꯔꯁꯨ ꯈꯔ ꯍꯦꯛ ꯄꯤꯕꯤꯈꯣ꯫ ꯑꯩꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯒꯦ ꯃꯃꯥ." ꯁꯤꯇꯜꯖꯤꯠ, "ꯊꯣꯛꯑꯁꯦ ꯑꯗꯨꯗꯤ." ꯁꯤꯟꯌꯦꯟꯕꯤ ꯁꯨꯅꯤ ꯑꯅꯤꯗꯣ ꯏꯕꯦꯇꯣꯟꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯦꯇꯣꯟꯁꯨ ꯍꯔꯥꯎ ꯃꯊꯪꯁꯨ ꯂꯥꯛꯎ ꯍꯥꯏꯔꯛꯏ꯫ ꯁꯤꯟꯌꯦꯟꯕꯤ ꯁꯨꯅꯤ ꯑꯅꯤꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕꯒ ꯏꯕꯦꯇꯣꯟ ꯁꯛꯐꯝ ꯑꯃ ꯑꯣꯜꯂꯒ ꯃꯆꯤꯟꯒꯗꯣ ꯄꯩꯔꯒ ꯏꯕꯦꯇꯣꯟ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯪ." ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯃꯃꯥ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯆꯥ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯊꯃꯣꯏꯅ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯕꯤ ꯀꯌꯥꯁꯨ ꯂꯩ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯏꯕꯦꯇꯣꯟꯁꯨ ꯑꯃꯅꯤ꯫ ꯂꯨꯈ꯭ꯔꯦꯗ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ꯫ ꯑꯋꯥꯕꯅ ꯅꯁꯔꯨꯛ ꯑꯣꯏꯔꯅꯤꯗꯣ ꯄꯣꯂꯣꯏꯗ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯤꯕꯥꯁ ꯁꯤꯟꯌꯦꯟꯕꯤꯅ ꯇꯧꯕ ꯀꯣꯜ ꯄꯥꯏꯗꯕ, ꯊꯥꯕ ꯇꯦꯛꯁ ꯍꯜꯂꯛꯇꯕ ꯇꯣꯏꯅ ꯇꯧꯕ ꯍꯧꯔꯛꯏ꯫ ꯁꯤꯟꯌꯦꯟꯕꯤ ꯅꯤꯕꯥꯁꯀꯤ ꯃꯇꯧꯗꯣ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯅ ꯂꯩꯐꯝ ꯈꯪꯖꯗꯦ꯫ ꯅꯨꯡꯇꯤꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯥꯅ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯛꯇ꯭ꯔꯕꯗ ꯁꯤꯟꯌꯦꯟꯕꯤ ꯃꯆꯤ ꯎꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯃꯥ ꯃꯄꯥꯅ ꯂꯥꯏꯅ ꯈꯪꯉꯤ꯫ ꯁꯤꯟꯌꯦꯟꯕꯤꯒ ꯅꯤꯕꯥꯁꯀ ꯀꯔꯤ ꯍꯥꯏꯅꯩ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯑꯦ ꯍꯥꯏꯕ ꯊꯝꯕꯥꯜ ꯂꯩꯔꯤꯛꯅ ꯂꯥꯏꯅ ꯈꯪꯈꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗ ꯁꯤꯟꯌꯦꯟꯕꯤ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯊꯝꯕꯥꯜ ꯂꯩꯔꯤꯛ ꯒꯦꯠꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯁꯤꯟꯌꯦꯟꯕꯤꯗꯤ ꯃꯃꯥ ꯆꯪꯂꯛꯄ ꯐꯥꯎ ꯈꯪꯗ ꯎꯪꯂꯤ꯫ ꯊꯝꯕꯥꯜ ꯂꯩꯔꯤꯛ ꯇꯞꯅ, "ꯏꯆꯥꯊꯣꯏ." ꯊꯝꯕꯥꯜ ꯂꯩꯔꯤꯛ ꯇꯞꯅ, "ꯏꯆꯥꯊꯣꯏ." ꯁꯤꯟꯌꯦꯟꯕꯤ ꯇꯥꯗꯦ꯫ ꯊꯝꯕꯥꯜ ꯂꯩꯔꯤꯛ ꯈꯣꯟ ꯈꯖꯤꯛ ꯀꯟꯅ, "ꯏꯆꯥꯊꯣꯏ." ꯁꯤꯟꯌꯦꯟꯕꯤ ꯈꯪꯅ, "ꯀꯩꯅꯣ ꯏꯃꯥ? ꯈꯪꯉꯤꯅꯦ, ꯑꯗꯨ ꯀꯟꯅ ꯀꯧꯔꯛꯏꯗꯨꯕꯣ? ꯉꯁꯥꯏꯗꯒꯤ ꯏꯪꯅ ꯇꯞꯅ ꯀꯧꯕꯗꯤ ꯏꯆꯥꯕꯨ ꯇꯥꯕꯤꯕ꯭ꯔꯣ? ꯏꯃꯥꯗꯤ ꯃꯤꯅ ꯇꯥꯗꯅꯕ ꯀꯧꯔꯒ." "ꯏꯁ, ꯃꯥꯅꯒ ꯑꯆꯨꯝꯕꯒꯁꯨ ꯁꯥꯔꯤ꯫ ꯍꯥꯏ, ꯅꯪꯒꯤ ꯅꯨꯄꯥ ꯑꯄꯇꯥꯔ ꯃꯥꯟꯕꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ? ꯍꯟꯗꯛ ꯃꯔꯛ ꯀꯟꯅ ꯎꯡꯉꯤꯁꯤꯅ?" "ꯑꯁ, ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯕ." "ꯈꯪꯉꯤꯅꯦ, ꯍꯥꯏꯔꯛꯑꯦ ꯍꯥꯏꯁꯨ ꯈꯪꯉꯤ, ꯍꯥꯏꯔꯛꯇꯦ ꯍꯥꯏꯁꯨ ꯈꯪꯉꯤ꯫ ꯅꯨꯄꯥꯅꯤꯅ ꯈꯔ ꯐꯖꯕ ꯑꯣꯏꯗꯤ ꯐꯩ, ꯑꯗꯨꯛ ꯊꯤꯈ꯭ꯔꯕ ꯅꯨꯄꯥꯗꯨꯒꯤꯗꯃꯛꯇ ꯎꯡꯗꯅꯒꯁꯨ ꯇꯧꯔꯤꯌꯦ꯫ ꯍꯥꯏ, ꯅꯨꯄꯥꯁꯦ ꯇꯥꯔꯗꯤ ꯅꯣꯛꯅꯕꯤꯕꯗ ꯂꯣꯏꯔꯅꯤ ꯅꯪ꯫
ꯃꯪꯂꯨꯅꯨꯀꯣ ꯃꯥꯏ ꯃꯃꯥꯡꯗꯒ ꯏꯁ ꯇꯥꯅꯤꯡꯗꯕꯅ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯥꯔꯛꯇ ꯇꯥꯕ ꯍꯧꯔꯛꯑꯃꯅꯤꯅꯦ ꯅꯨꯄꯥ ꯀꯣꯏꯕ ꯍꯥꯏꯕꯁꯦ ꯈꯔꯁꯨ ꯄꯣꯡꯊꯣꯛꯅ ꯀꯣꯏꯒꯗꯧꯕ ꯅꯣꯟꯖꯅ ꯀꯣꯏꯒꯗꯧꯕ ꯅꯠꯇꯦ ꯅꯨꯄꯤꯅ ꯅꯣꯟꯖꯔꯤꯈꯩꯅꯦ ꯅꯨꯄꯥꯅ ꯆꯥꯟꯁ ꯇꯧꯕ ꯍꯦꯜꯂꯛꯀꯅꯤ ꯑꯩꯒꯤ ꯋꯥꯁꯦ ꯀꯥꯎꯒꯅꯨ ꯑꯩ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯁꯤꯟꯌꯦꯟꯕꯤ ꯈꯨꯝꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯊꯝꯕꯥꯜ ꯂꯥꯏꯔꯤꯛ ꯂꯧꯔꯛꯏ ꯍꯥꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯒꯅꯨ ꯌꯨꯝꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯏꯃꯨꯡꯒꯤ ꯁꯦꯜ ꯊꯨꯝ ꯐꯤꯕꯝ ꯆꯥꯗꯕꯒꯤ ꯋꯥꯔꯤ ꯁꯥꯒꯅꯨ ꯍꯥꯏꯗ꯭ꯔో ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯁꯤꯗꯤ ꯏꯅꯥ ꯈꯨꯟꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯝꯗ꯭ꯔꯕꯅꯤ ꯅꯪꯒꯤ ꯐꯅꯕꯅꯤ ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯁꯥꯅꯕꯨ ꯃꯇꯤꯛ ꯆꯥꯔꯗꯤ ꯃꯈꯣꯡꯅ ꯊꯣꯡꯅ ꯑꯗꯨꯝ ꯂꯥꯛꯆꯔꯗꯧꯕꯅꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯅꯪ ꯁꯤꯟꯌꯦꯟꯕꯤ ꯇꯥꯗꯕ ꯅꯠꯇꯦ ꯇꯥꯏ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯤꯕꯥꯁꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯤꯉꯩꯗꯗꯤ ꯃꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤ ꯅꯤꯕꯥꯁꯄꯨ ꯀꯟꯈꯠꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯕ ꯈꯖꯤꯛ ꯈꯖꯤꯛ ꯍꯧꯔꯛꯂꯦ ꯑꯗꯨꯅ ꯁꯤꯟꯌꯦꯟꯕꯤ ꯃꯕꯨꯛꯅꯤꯡ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ ꯇꯧꯐꯝ ꯑꯃ ꯈꯪꯖꯗꯦ ꯁꯤꯟꯌꯦꯟꯕꯤꯅ ꯀꯞꯂꯤꯉꯩ ꯁꯣꯅꯤ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯅꯨꯄꯤ ꯀꯩꯗꯧꯔꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣ ꯀꯞꯄꯤꯔꯣ ꯀꯩꯗꯧꯔꯒꯦ ꯀꯩꯝ ꯇꯧꯗꯦ ꯋꯥ ꯂꯣꯠꯀꯅꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯃꯤ ꯅꯤꯕꯥꯁꯀ ꯈꯟꯅꯩꯔꯣ ꯈꯟꯅꯗꯦ ꯑꯁ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣ ꯑꯁꯦꯡꯕꯅꯤ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯕ ꯁꯤꯇꯜꯖꯤꯠ ꯁꯤꯟꯌꯦꯟꯕꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯪꯉꯣ ꯅꯤꯕꯥꯁꯇꯣ ꯍꯟꯗꯛ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ ꯆꯤꯟꯕꯅꯦ ꯃꯣꯏ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯀꯟꯅ ꯆꯤꯜꯂꯤꯕꯅꯤ ꯆꯦꯟꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇꯦ ꯃꯣꯏ ꯕꯕꯥꯁꯨ ꯊꯣꯛꯂꯛꯇ꯭ꯔꯤꯕꯅꯤꯅ ꯃꯥꯅ ꯂꯣꯏꯅ ꯇꯧꯕꯅꯤ ꯑꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯟꯗꯛꯁꯦ ꯑꯩꯅ ꯇꯧꯕ ꯀꯣꯜ ꯏꯄꯥꯏ ꯄꯥꯏꯗꯕ ꯂꯥꯟꯅ ꯂꯧꯔꯨꯅꯨꯗ ꯃꯥꯏ ꯊꯕꯛ ꯆꯤꯟꯕꯒꯤꯅꯤ ꯑꯩꯁꯨ ꯃꯣꯏꯗ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯌꯨꯝꯒꯤ ꯊꯕꯛ ꯆꯤꯟꯕꯅ ꯍꯌꯦꯡꯗꯤ ꯆꯠꯂꯨꯅꯤ ꯃꯣꯏꯒꯤ ꯁꯨꯃꯥꯡ ꯁꯥꯠ ꯍꯩꯕꯒꯤ ꯑꯩ ꯃꯣꯏ ꯌꯧꯕꯒ ꯍꯥꯏꯒꯦ ꯀꯣꯜ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯨꯅꯨꯗ ꯌꯥꯔꯅꯤ ꯃꯥ ꯁꯨꯝ ꯁꯪꯕꯒ ꯀꯣꯜ ꯇꯧꯖꯔꯛꯑꯅꯤ ꯀꯩꯝ ꯈꯟꯖꯤꯜꯂꯨꯅꯨꯀꯣ ꯈꯟꯗꯦ ꯑꯗꯨꯁꯨꯅꯤ ꯁꯤꯇꯜꯖꯦꯠ ꯑꯩ ꯊꯝꯃꯒꯦ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯨꯈꯤꯒꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯟꯈ꯭ꯔꯦ ꯍꯣꯏ